ꯁꯤꯁꯤꯅ ꯁꯨꯛꯇꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯛꯇꯥꯅꯤꯁꯦ ꯎꯁꯣꯞꯇ ꯌꯥꯎꯗꯕ ꯌꯥꯗꯦꯅ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯄꯤꯌꯣꯔ ꯇ꯭ꯔꯦꯗꯤꯁꯅꯦꯜꯁꯦ ꯑꯣꯏꯖꯅꯤꯡꯉꯦ ꯃꯩꯇꯩꯒꯤ ꯑꯗꯨꯗꯨꯅ ꯁꯨꯛꯇꯥꯅꯤ ꯑꯃ ꯇꯧꯖꯔꯦ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯕꯣꯔꯥ ꯑꯗꯒꯤ ꯀꯣꯕꯤ ꯉꯧꯕ ꯑꯗꯒꯤ ꯁꯤꯅ ꯈꯥꯃꯦꯟꯒ ꯕꯗꯥꯝꯒ ꯁꯤꯅ ꯆꯝꯐꯨꯠ ꯂꯩꯖꯔꯦ ꯁꯤꯗꯅ ꯎꯠꯇꯤ ꯎꯁꯣꯏꯒ ꯁꯤꯗꯅ ꯊꯝꯕꯧ ꯁꯤꯡꯖꯨ ꯑꯗꯒꯤ ꯁꯤꯅ ꯃꯔꯣꯏ ꯊꯣꯡꯕ ꯁꯤ ꯑꯩꯈꯣꯏ ꯆꯥꯖꯔꯒꯦ ꯑꯗꯒꯤ ꯍꯩ ꯊꯣꯡꯕ ꯑꯃꯁꯨ ꯂꯩꯖꯔꯤ ꯁꯤꯗ ꯁꯤꯅ ꯑꯔꯣꯏꯕꯗ ꯆꯥꯅꯕ ꯍꯧꯔꯁꯤꯔꯣ ꯂꯣꯏꯁꯤꯀꯣ ꯌꯥꯗ ꯆꯥ ꯍꯥꯎꯋꯦ ꯍꯣꯏ ꯂꯣꯏ ꯊꯨꯝꯒ ꯆꯞ ꯆꯥꯔꯝꯕꯩ ꯋꯥꯅꯤ ꯉꯧꯕ ꯁꯨꯝ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯆꯩꯔꯥꯎꯕ ꯆꯥꯕ ꯂꯣꯏꯔꯒꯀꯣ ꯆꯤꯡ ꯀꯥꯕ ꯆꯠꯂꯤꯅ ꯉꯁꯥꯏ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯇꯨꯝꯈꯤꯅꯕ ꯑꯩꯈꯣꯏꯁꯨ ꯀꯥꯎꯔ ꯂꯣꯏꯔꯦ ꯆꯤꯡ ꯀꯥꯏꯗꯦ ꯆꯥꯂꯒ ꯂꯣꯏꯁꯤꯜꯂꯒ ꯉꯁꯤ ꯐ꯭ꯔꯥꯏꯗꯦꯅꯤ ꯕꯥꯅꯨꯡ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ ꯃꯌꯥꯝ ꯆꯠꯄ ꯌꯥꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯨꯡꯗꯥꯡꯗꯩ ꯆꯠꯄ ꯌꯥꯅꯤ ꯍꯌꯦꯡ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯒꯅꯤꯅ ꯑꯃ ꯃꯄꯥꯟꯒꯤ ꯂꯩ ꯍꯥꯞꯄꯁꯦ ꯍꯥꯎꯏꯀꯣ ꯃꯅꯝꯁꯦ ꯀꯝꯕ ꯉꯁꯥꯏꯒꯤꯗꯣ ꯃꯣꯏꯒꯤ ꯈꯨꯠꯇꯣ ꯄ꯭ꯔꯦꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏ ꯄꯨꯂꯩꯒꯤ ꯂꯩ ꯃꯥꯟꯕꯗꯣ ꯄꯨꯂꯩꯒꯤꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯏꯔꯣꯟꯕ ꯅꯍꯥꯟ ꯌꯥꯏꯉꯪꯒꯤ ꯃꯄꯥꯟ ꯃꯌꯥꯝ ꯍꯧꯕꯗꯣ ꯆꯦꯛꯁꯤꯟ ꯆꯠꯄꯗ ꯍꯣꯏꯅꯦ ꯍꯦꯜꯇꯦ ꯑꯩꯁꯦ ꯄꯨꯂꯩꯒꯤ ꯂꯩꯁꯦ ꯐꯥꯔꯁ ꯏꯔꯣꯟꯕ ꯆꯥꯏꯁꯦ ꯄꯨꯂꯩ ꯍꯦꯛꯑꯒ ꯆꯥꯕ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯊꯧꯕꯥꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯥꯏꯖꯣꯜꯗ ꯆꯤꯡꯇꯦꯞ ꯇꯧꯕ ꯇꯥꯜꯂ ꯆꯥꯏꯅꯦꯕ ꯃꯥꯏ ꯌꯨꯝꯗꯣ ꯑꯗꯨ ꯍꯦꯛ ꯃꯃꯥꯡ ꯁꯣꯔꯣꯛꯀꯤ ꯍꯦꯛ ꯋꯥꯡ ꯃꯊꯛꯇ ꯁꯣꯔꯣꯛ ꯍꯦꯛ ꯃꯊꯛꯁꯦ ꯒ꯭ꯔꯦꯞ ꯌꯥꯔꯗ ꯂꯩꯌꯦꯕ ꯃꯨꯡꯒꯨꯝꯁꯦ ꯑꯗꯣ ꯃꯁꯨꯝꯁꯨ ꯑꯗꯨ ꯍꯦꯛ ꯆꯥꯏꯕ ꯃꯨꯡꯒꯨꯝꯁꯦ ꯁꯤꯠ ꯅꯥꯜꯂꯤꯅ ꯀꯔꯤꯃꯥꯏꯅ ꯇꯧꯋꯤ ꯃꯁꯨꯝꯁꯤꯅ ꯍꯟꯗꯛ ꯊꯥꯒꯤ ꯇꯥꯡ ꯑꯁꯨꯛꯇ ꯍꯦꯟꯅ ꯁꯦꯝ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ ꯑꯁꯨꯛꯇ ꯑꯃꯨꯛ ꯍꯧꯔꯝꯃꯤꯗꯣ ꯁꯦꯝꯁꯦ ꯃꯥꯅ ꯑꯃꯨꯛ ꯃꯄꯥꯟ ꯆꯠꯈꯤꯉꯩꯗ ꯈꯔꯅꯤꯒꯤ ꯌꯦꯟ ꯂꯣꯏꯌꯦꯕ ꯃꯥꯒꯤ ꯑꯗꯨ ꯌꯦꯟ ꯅꯥꯕꯒꯤ ꯃꯇꯝꯅꯦ ꯌꯦꯟ ꯅꯥꯔꯦ ꯅꯍꯥꯟ ꯑꯦꯌꯔꯒꯟꯗ ꯀꯥꯞꯄ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯥꯊꯣꯛꯄꯅꯤ ꯑꯗꯨꯋꯥꯏꯗꯨ ꯏꯃꯥꯟꯅꯕꯁꯨ ꯂꯣꯏ ꯇꯤꯟꯅꯩꯅ ꯃꯥꯒꯤ ꯀꯨꯟꯊ꯭ꯔꯥꯃꯨꯛꯇ ꯃꯥꯅ ꯂꯥꯛꯄꯗ ꯃꯉꯥꯔ ꯇꯔꯨꯛ ꯈꯛꯇ ꯍꯤꯡꯉꯤ ꯖꯥꯏꯔꯒ ꯊꯝꯃꯤꯅꯤ ꯂꯩꯔꯪꯗ ꯌꯦꯟ ꯌꯥꯝ ꯂꯣꯏꯕ꯭ꯔꯣ ꯍꯥꯏꯁꯦ ꯌꯦꯟ ꯐꯖꯅ ꯂꯣꯏ ꯊꯝꯕꯧꯁꯦ ꯍꯥꯎꯋꯦ ꯃꯁꯤꯅꯀꯣ ꯉꯥꯔꯤ ꯌꯥꯎꯗꯁꯨ ꯍꯥꯎꯋꯤ ꯁꯤꯡꯖꯨꯁꯦ ꯃꯦꯔꯥꯃꯦꯁꯀꯤ ꯁꯤꯡꯖꯨꯅ ꯍꯥꯎ ꯍꯦꯟꯕꯅꯤ ꯃꯁꯤꯗ ꯃꯌꯥꯟ ꯑꯇꯣꯞꯄ ꯋꯥꯠꯂꯤꯕꯅꯤꯗ ꯁꯤꯗꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯏꯁ ꯀꯩꯅꯣ ꯍꯥꯞꯄꯅꯤꯍꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯐ꯭ꯔꯥꯏꯗꯦꯅꯤꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯁꯥꯅ ꯑꯃꯨꯛ ꯂꯥꯎꯔꯁꯨ ꯁꯥꯔ ꯉꯥꯔ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯕꯨ ꯕꯥꯅꯨꯡꯗ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ ꯕꯥꯅꯨꯡꯗ ꯑꯣꯏꯅ ꯊꯦꯡꯉꯒꯅꯤ ꯗꯤꯅꯔ ꯇꯧꯔ ꯆꯠꯇꯣꯏꯅꯦꯀꯣ ꯆꯠꯂꯣ ꯍꯦ ꯍꯧꯖꯤꯛꯄꯨ ꯁꯤ ꯀꯗꯥꯏꯗꯒꯤ ꯁꯤ ꯃꯌꯥꯝꯁꯤ ꯆꯥꯁꯤꯜꯂꯒ ꯗꯤꯅꯔ ꯀꯥꯏꯗꯒꯤ ꯉꯝꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏ ꯐ꯭ꯂꯣꯔꯗꯩ ꯃꯊꯛꯇ 28 ꯐ꯭ꯂꯣꯔ ꯈꯣꯡꯅ ꯀꯗꯥꯏ ꯋꯥꯏꯁꯤꯡ ꯑꯗꯨꯝ ꯇꯧꯁꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯋꯥꯔꯦ
아유 뽕간 데 있는 말이지. 남들 어디서 저기들이 이건데서 거기들이 난 오피스 비낭이라 했잖아. 엄마로 바꾸자마. 어? But acha thong là nó tệ bớt xẹo. 응. Người refine oil nó thùng bên này này mà hao xẹo. 거기 아무래도 이따 있다고. 근데 제가 거기 사진 붙이라고 해서 좀 늦어오고 그러면니까 맛있어. 거기 날씨에 등 짜고 폭틀리 먹방도 너무 신기하게 만드네. 근데 거기서 생각 짜가 막. 술 안 먹으면 짜자. 자꾸 나 거기 로이 렘다 우리. 그만 정나. 와우 수업기 짜오는지. 나올 거. 땅들에 돈만 먹자는지. 어떡해? 짭짤한 배만. 먹방은 먹고는 동료는. 하와 맛있지. 짱은 대략들이에요. 진짜 좀 팍다 좀 내렸어. 저는 또 맛이라고 그니. 까는데 짜 rồi đó cái khung nè gà đi bún thua kìa không thua kìa chicken cái gì hơi lý kìa còn xa là muốn lẩu rồi cây nó không một tí gì ấy thùng kìa 맛이 강대 맛이 짜는 거 그래 거기도 뽑고 해야 거 짜는 거 같다. cô bin ngô thế hầu thế gì không phải ấy là các thứ đó xuôi vào đó nãy cô bin tụng em em đưa một cái ấy nó xuôi vào đó đấy nông mà sẽ có chị anh ạ akan mo pira kani mo ita pan ba moi sumang dito ko athot po oya di amo in thot ka dan kam ba na mana ai cha thì nó không phải gì nữa đi xin một thằng sẽ gọi soju cheers khăn nằm bún chơi kam mo re lao re với nó好了，ayo cái này, mayam, ayo cái này vào đâu vậy? Làm hào cái này, happy, sẽ chỉ bút ra uang, không hay gì mayam đó, nó là nó, thấy không? chứ mà thật là thấy thùng mà sao chị nè 여기 생기지 비라기야. 네. Thấy không? Thấy thùng mà năng hoại lệ. Năng thấy thùng một thùng này. Thùng thế nào? Nhắm đi. Mày làm sorry, thấy thùng một liều đấy. Tăng. À. Silent gì? Cha tụi mình gì? Ai đi tụi mình có được sao rồi? Hình nào rồi đấy? Thế là mồi. Anh đang hình nào anh nào? Nhắm phải. Chúng ta nghĩ nó sai ở thùng cái này. Sultani sih nang sultani wo yo. Ini lo nang sultani. Đấy.
ꯑꯗꯨꯗꯤ ꯍꯦꯄꯤ ꯆꯩꯔꯥꯎꯕ